Maroiba pausing pijari. Aigi haiba wakhalon thadoknaduna aikhoigi haiba asida punna thabak tawminarabadi Manipurda thokliba irang asi thoklamdabasu yai haina Chief Minister Nongthumam Biren phongdorakli. Ahum suba Northeast Games ta saruk yarugudaba Manipuri sanaroi sing Chief Minister Nongthumam Biren yai phathongjal pibagi thorama mangasi Chief Minister gi Secretariat panthokre. Amadi Board of Secondary Education Manipur Bosham Naloba Class 10 examination punna mahiroi lising kuntra taret ka chatwet ka taraga mangana saruk yaduna ngasidagi pangthokpa hokre.